Meitei leiteragadi Pangal leiroi, Pangal leiteragadi Meitei leiroi habse chawthokna haige masimo. Meitei khudimangna yabani. Meitei wakai suba Meitei dunate koina haige diside. Meitei understanding leiba Meitei singnadi Pangal leiramdragadi Meitei leiramoi, Meitei leiramdragadi Pangal leiramoi habse aikoi ngasi tenbiriba Ulama council gi member khudimangna masima isa isa da computer da save torga thambaguna isa isa gi brain da thambeyo. Khangdaba Meitei wakai suba Meitei social media da Wathi Warem Ngangba Meitei singnade aikoi si Tukatchana Uhanbani Tukatchana lawribani. Madu aikoi never by the way so Japan thokte ngasi Meitei yaurgasu Meitei singi social media da hore thadorgadoni Meitei singa soidana tarakani aina ngang matamda nahana ngang do yaning de habdo aiga maduda I face on gani busi tasengbagi di all my singsi leiram da tarabo Manipur unity aikoi gi laikai di unity leiram moi lamdang masigi unity sagat base all my singa achowar lo ha base hai bada ai man ba thok traba laikai gi phatta ba thaba mator ko matam da santai na bagi thok buni mosi aikoi gi all my singa lo bi ro aikoi Manipur da Lakkhibagi koi Musalman han da Musalman haina khanare mathang de koi Meitei Pangal Meitei Pangal Leinaba lai adu nasi chahi chamri ga kun surna bani Manipur da lei bai koi hoji Meitei Pangal haina Khangdaba identity si Meitei Pangal haira ga Khangdaba Musalman lagi Pangal lagi Meitei Pangal haira bai koi se ahan bada ulama se single ulama lairam banate 1906 ho da ulama mas Siba Khangdaba pare history na sakhi ni mache aikoi gi molu bi tamba chatpa matam Quran Sharif ahan da Lakkhibagi pai musina Quran Sharif purakidaba aduga Manipur gi ining thok khagem bada Quran Sharif low chat ke hari matam da boba na koi musalman sing chen ki gi to gi chat pa ya ga ating ba thamam ba Quran leiram banate ulama leiram banate ngasi di lumthong khuding ge ulama lai ulama gi council ni khalali se aduga ngasi Manipur da Santi Purli base se so nate aso wa ro lo badi ikona masak khangdana handagi tungduna leiraba ulama singsina unity understanding porpada aso wa ro lo ha bisidi ulama sina lo bone ha base ai isha gi obo mone masi 100 chomme na ina thongdu chari ngasi gi sama ulama leiram dragadi ngasi gi koi dharma si so leiram loi ulama leibadagi ngasi Manipur da Islam dharma se noma gi arang bathawa misakumna laibani afabal lambi da chatpa ngam ibani achumba lambi da kono khongda ngam libani habase masi tasegna kakpa jara roidaba achumlaba ulama sing lo ka thudang adune habase aikoi Manipur da leibo musalman khuding maki khangdaba jadra wapni masi ai tasegna hayu hai taragadi aduga aikoi ni unity of the understanding asi Mapung hana sagat ke hai taragadi aikoi gi ipa ibu siksina Lakkhibagi history se khangdaba yarme history khangdragadi unity khangmoi aduga understanding su leiba ngamoi ahan bada aikoi musalman oina Lakhiba Pangal la oirakhiba Meitei Pangal rakhiba aikoi kadi mungchina aikoi karam maina lakhi aikoi karam maitona Manipur se settle toki aikoi ningthau singdu ga aikoi karam maina lemina rakhi ha history se mayek la na thiba mathu tai pa ba mathu tai khangba mathu tai Madugi da magni nasi ikoi Ulama council ki koi president na embrace ki president hai na aibo barton to birise embrace hai basi atai kari sunate aikoi ki Manipur da Lakhiba Meitei Pangal Pajaki Meitei Pangal na khangi bai koi se karamaina lakhi karamaina khunthoki khundaki Manipur da lainga kadai koi na karamaina thodang lor ki hai bagi history ki machak ado aikoi na chemai ma bhawatana Manipur ki Meitei Pangal sing khangdaba yadra badung labi pai tu singi Puwari history singa do madu khomjal laga thamba organization namani aikoi si hojati embrace hai se embrace si tasengna asang mo form da ina ayo hai taragidi exploration of Meitei Pangal background research and the cultural exchange hai bane masi Meitei ga koi se kaido mai da sutta na than ba yara roi da Meitei le taragidi Pangal le hoi Pangal le taragidi Meitei le roi ha se chawthong hai ge masi Meitei khudi mangna ya bane Meitei wakai suba Meitei du nate ko ina hai jeri si de Meitei understanding leiba Meitei singnadi Pangal leiram dragadi Meitei leiramoi Meitei leiram dragadi Pangal leiramoi habse aikoi ngasi tenbiriba Ulama council gi member khudimangna masima isa isa da computer da save torga thambaguna isa isa gi brain da thambeyo masida kakpa chukam ngamai Meitei singna Pangal singu kar maitana lehela aikoi gi lamchat sajat taru ba samaj marakta aikoi na akai ba tawdaba madugi damuktani Meitei gi ningthau singai khoibu yamna sikhon na kona lehelek lebase khangdaba Meitei wakai suba Meitei
social media da wathi warem ngangba Meitei sinade akhoi si tukatchana Uhanbani tukatchana loribani madu akhoi never paidang madu akhoi japam thokte ngasi Meitei yaurga su Meitei singi social media da hore thador ka dorni Meitei singa soidana tarakani aina ngangba matamda nahana ngangba yaning de haibadu da aiga maduda I face tawna gani suksoi soidana madugi maram jaba history puthokani Meitei na khoso musalman leramdragadi Pangal leramdragade Meitei na khoi leramoy Meitei na khoi leramdragade musalman le khosu leramoy Meitei Pangal le khosu leramle hanse aina chemai khudi madugi putbi bang namnan ba aingon de report lay aduna khoi Manipur la liba Meitei Pangal singse kari isu wakan hanthana wakan big na ba maram karita leite adu Ulama council ki member sing ngasi Manipur la liba Maulana Ulama khudi mana Manipur ki Pangal ki history ase Khangdaba yate history khangdragadi ngasi akhoi da challenge sorbo khudi mase ai bari kona ai be history na ngaka do wale masi mai Ulama singda humble request ne Manipur ki Pangal ki history pabiyo madugi embrace na khomjal laga documents listing ahumi mathak tai khoi leirabane Meitei Pangal singna horkhibagi khunthok khundakibagi aduga Pangal singna lorok thauda hai ba sige dumtadi Manipur la Meitei Pangal singse chama da marfu se akhoi ipai pusin Lakkhibagi history khangdri ngasi phoda thidri thimina se embrace ko kaubi gano embrace na so Ulama council ko kaujaroi aduga mase akhoi na mafam khudi makta seminar workshop toroga Meitei singa Meitei Pangal singa leiner pa mari hai sige seminar to bogi ko wakalo leiri masida so Ulama council singa yaubiyo aduga akhoi ki embrace ta Ulama singi member am ho yaudi embrace da masi member yaubiyo sima ai request ne karino hai matamda Ulama sina ngangma matamda di umi akhoi na kaidau ngai da suma khoi matakta leiba jade leisu le pham thokte lagira sunna naibara sodula ne haibi di bane makhoi ki wahai du ne ba 100 ta 100 ka ko jade basi akhoi umi na ngangma matamda di kakhibagi maduna thaidra chakhibagi lambi ni male Ulama sina ngangma matamda di Ulama sina hai ba do madudagi na thai ba sai kaidau ngai da su yara roi da bane Quran na tambi kramni hadis hai kramni masi aina jamna adomda philu dai scholar nate adom da instruction jaroi hojiki Ulama singchina logda role se unity and the understanding history naina da suya jate history naina be history naina si ko embrace na over longjage history pamina si history khamina si Manipur la iba matan da Manipur ko gi identity se ta ke have se history na ta ka duri ne history khangjaga di kar ma ai identity isan ta ka duri no adu ge mutadi marang kai na ko embrace report lai jare masi YBO PABIO apam bare ko why with the B when you scholar kaya Muslim ko Meitei Pangal singi isan singna pucha singna inaw singna makhoi makhoi PhD to ba thesis iba matam da phondegi hai very portion se why ra ko Manipur history se maram sa ni na I bari madugi damteni embrace na ko gi Maulana Tawraman ming lajup tare man ngasi president embrace na iba barton toraga wa ngambugi matam sitang bibi bese ai Ulama council ko na thagajari matam gi factor lai banina matun kaya da barton to gi o sar ya jage embrace ki members sing embrace ki members kul fa ka manga gum lai bane madu kai alak gi kitang thiyo na bina loina sar ya gum kidre madu gi to sumak piu matang asai jetchen jage amuk kan salam to salam alaikum